Manipur ki lifeline oriba National Highway anida tongan ba loop singna haukiba numit karani gi mamangdagi koukiba General Strike amadi blockade singna maram oiraga Manipurda yen Machinjak Fangdabadagi awaba ama poultry farmers singda Chaona mayok naduna mafam karada Machinjak Fangdabadagi yen siba fawba yaunari hairi amaromda National Highway da Chathariba lambi tingbagi kongjang na maram oiraga yen Machinjak Fangdabadagi awaba mayok nariba Kakching amadi Thawal district ki poultry farmers singna wakat mifam phamduna lengakna thuba matamda yen machinjak fangnaba thabak paikhat piyo haina kongjang jangsin kre Kakching gi Yumbi Macha High School gi ground da leiba Central Public Hall da Chathakiba wakat mifam aduda National Highway da toina lambi thingbiganu poultry farmers singi awaba kokhanbiyu yen machinjak pusilakpada apanba pibiganu lengakna farmers sing hinghanaba thabak paikhatlu haiba placard kaya sizinaki ngasigi kongjang adugi matangda Naurem Jogeshwar Koba poultry farmer amana fongdorakpada Manipur asi picture abasu poultry farm gi lamdadi khumang yang na changsinduna miyoi lising kaya gi sinfam oiduna lakli haukiba numit tararom asi Manipur National Highway ani asida tongan balup singna makoi gi tongan ba demand sing tanduna chathariba lambi thingbagi kongjang asina haujik state asida yen Machinjak Fangdabadagi awaba ama Chaona mayok nare maram asina hiram asida lengak na mityeng changbiduna poultry farmers singna thengnariba awaba asi kokhanduna hayangmak lambi da panduna leiriba yen Machinjak sing asi pusilaknanaba thabak lokhatpiyo haiki अखोई नेशनल हाईवे दा बन तोक्सिलकपदगी ngasi tarani sujilakle yen machinjak phungdabagi problem tholakpasi masina maram oiraga farmer singda achauba awaba haidi machinjak tu yaudregadi yen singdu kari thaga yen singdu hingani yen singje hogjiksi sibana ba yausilakle haibadi machinjak yaurukdabadagi maduna maram oiraga ona national highway da blockade tawbiriba CSO singna farmer singi awaba si yengbiraga akhoi national highway si blockade si handokpiu aduga akhoi Manipur government asu athuba matamda miyeng changbiduna farmer singi awaba si ubiduna matam sangna thawregleba akhoi blockade ase hantongna nabagi farmer singi yengbiraga lambi asida akhoi machinjak si pujinbirakna naba akhoi government gi maikai da appeal tawjari